ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯟꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟꯂꯥꯟ ꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯂꯣꯛ ꯁꯚꯥꯗ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯨꯗꯁ ꯑꯦꯟ ꯁꯔꯚꯤꯁ ꯇꯦꯛꯁ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2025 ꯄꯥꯁ ꯇꯧꯈ꯭ꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯀ꯭ꯔꯣꯔ 8,000 ꯒꯤ ꯁꯦꯟꯐꯝ ꯈꯨꯗꯛꯇꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯍꯧꯈꯤꯕ ꯖꯨꯂꯥꯏ 18ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯃꯣꯟꯁꯨꯟ ꯁꯦꯁꯟꯗ Manipur Appropriation Bill 2025 amadi Manipur Goods and Service Tax Amendment Bill 2025 passed taukhre. Finance Minister Nirmala Sitharamanna Manipur Appropriation Bill 2025 amadi Manipur Goods and Service Tax Amendment Bill 2025 ki matangda Treasury amadi Opposition ki marakta khanaraba matungda pass taunanaba Lok Sabha da puthorakhi. Adubu Election Commission of Indiana Bihar da chathariba Electoral Roll Revision ki matangda Opposition gi maikaidagi Finance Minister na puthorokliba bill adu khanaba mahut Bihar ECI na chathariba thawong adugi oina khannanaba House cha 𝗠𝗔𝗡𝗏𝗥 charangnaba thoki charangnaba marak aduda Manipur Appropriation Bill 2025 amadi Manipur Goods and Service Tax Amendment Bill 2025 House cha khannanaba tawdana voice vote pass tawkibani Lok Sabha da ngasi voice vote Manipur Appropriation Bill 2025 pass tawkiba asina khudaktagi state lengaki leiriba consolidated fund chatliba financial year asigi oina lengak na sijinabadasu ayaba pikre Manipur Appropriation Bill 2025 adugi matangda Sitharamanna House cha fongdokhibada financial year 2025-26 asida Manipur lengak na sijinaba yakraba apunba senfom ꯀꯔꯣꯔ 8,000,000 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯄꯤꯇꯦꯜ ꯍꯦꯗꯀꯤ ꯃꯈꯥꯗ ꯀꯔꯣꯔ 1,638 ꯑꯃꯗꯤ ꯔꯦꯚꯤꯅ꯭ꯌꯨ ꯍꯦꯗ ꯃꯈꯥꯗ ꯀꯔꯣꯔ 1,238 ꯄꯨꯟꯅ ꯑꯍꯦꯟꯕ ꯑꯦꯂꯣꯀꯦꯁꯟ ꯑꯣꯏꯅ ꯀꯔꯣꯔ 2,999 ꯒꯤ ꯁꯦꯟꯐꯝ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯑꯍꯦꯟꯕ ꯐꯟꯗ allocation asi Manipur thokliba irang asina maram oiduna lanjenaduna tongan tonganba relief camp singda changjafam lauduna leiriba internally displaced person security ga mari leinaba expenditure Manipur security ki thodang lauriba CAPF ki deployment charge singda seasonagani hairi haukiba chahi 2023 gi October thada yankhai gani thoi shuba GST ga mari leinana pangthokiba mifamda miyamna thaknariba dagi state na tax launaba recommend tawkiba adu Manipur GST Act 2027 gi manungda section 8 gi makhada nauna amend tawnanabagi House ja Manipur Goods and Service Tax Amendment Bill 2025 asi House ja khanaduna pass tawnanaba pukhatlakpani adubu opposition gi maikaidagi Manipur gi matangda House ja 𝗠𝗏𝗥 Tatana ayat apan pirabasu Manipur gi yaifanabagi damakta khanasi haibadadi opposition na yaningdriba karigino Treasury gi maikaidagi puthorokliba bill sing asi matam chana House ta pass tahoudrabadi Council na approve tawrakraba amendment sing asi implement tawnanaba hotnabada khudungchadaba kaya mayoknagani bill asi matam chana pass tahoudrabadi Manipur lengakna tax khongaptuna Miyamgi yaifanabagi damakta mathau taba thabak paikhatba awaba kaya mayoknagani hainasu mahakna fongdokhi MHA na team gi mihut sing hotel classic tagi hendokhandre Manipur ingtappa hanjilakpa MHA na supam pamdrabra haina team na fongdorakli Illegal immigrants sing khandokpa schedule list gi any cookie tribe lokthoknaba punna hotna minaba haiba agenda da MMTU amadi team gi mihut singna mifam pangthokri Manipur da ingtapa hanjulaknaba santi gi mapau puduna Imphal da lakiba thadau inpi Manipur gi miyoi singbu Ministry of Home Affairs ki yathang matung inna Manipur da laiba president rule lengak asina makhoina hojik lairiba hotel classic tagi hendokhandre House arrest tawduna thamba chap manare haina thadau inpi Manipur na fongdorakli Wafam asi hotel classic ta pangthokiba pawgi mifam amada
टीम की प्रेसिडेंट जेम्स थदौना फोंदोरकलदुना मखा ताना हाई हौजिक मणिपुर थोकलिबा क्राइसिस असिबु लोइसिंदुना इंग तप्पा फिबम अमदा अमुक हंजुलकनबा मंगलान कयागा लोइनना मिटै मियांगा पाव फौनो थोकनबा लाखिबनी अदुबु MHAR हाउस अरेस्ट तौदुना थमलिबा असिना खलंबा पुंबा कायरे ख्वारंबन कैथेल चतुना इमा सिंगना पुकमेन पाउमिनगदबसु फंगद्रे मफम कया चतुना मियांग वरी सानगदबसु फंगद्रे MHA ना मणिपुर इंग तप्पा हंजिलकपा हाइबसी सुपाम पामदबा माले मखोइना थमोइ सेंगना इंग तप्पा फिबम अमा पुरकपा पामलबदी थदौ इनपी मणिपुरना इम्फाल दा लाक्तुना पाइखलकलिबा थबक थौरम सिंग असिदा स्टेट असी सेंटर लेंगाकना हेना मतेंग पांगफम थोकपनी अकक्नबा मतमगी मनुंगदा लाकिबा खोंगचत असिना मणिपुरगी मियामगा पुकमेन पाउमिनबा फंगलबदी लेरंबा नुंगाइनदबा पुंबा थादोकनदुना पुन्ना नुशी चानना लिसिंग अनिगा कुनगा हुमदोइगी मे अहुंगी ममांगदा लेरंबा मणिपुर अमगुमना अमुक हलकपा मतेंग ओइगदबनी अदुबु MHA ना पुनमक अयेतपा पीरे तंपाकता लेरिबा CSO अमदी टीमगी मरक्ता थाजनदबा करिशु लेते चाही अनिगी मतुंगदा इम्फाल दा लाकपा मतमदा मिटै पांगल इचिल इनाउ सिंग हराउ नुशिना एयरपोर्ट ओपिरंबा उबदा थमोइदा नुंगाइबा फावी मणिपुर थादोक्तुना मपाल लमदा लैबा हाइबसी नुंगाइबा नते इशागी इरमदमदा अमुक हलकपदा नुंगाइबा फावी अखोइ मसेलगी मरक्ता लैरिबा थाजनबसी MHA ना उदबगुमना मिफम पांगथोकपा तारबसु होटल असिदगी हेनबा यारोय हाइरगदी फ्री मूवमेंट कमदौना पुरकपा ngamgani पाउमी सिंह हंगबा वाहंगी पाउखुमदा पीरदुना महाकना मखाताना हाय ngarang kokomi amuko fox amadi arambai tengolga pangthokkiba mifam aduda chapchana warep ama laudrabasu manipurgi saktam punna ngaktuna thaminana ba haibada yanabadi leire makhatana chayol ani ahumgi manungda amukka hanna imphal da mifam pangthoknaba thorang tauri handaki mifam asida saruk yariba thadau inpi manipurgi mihut singdagi masing hengatna mathangi mifam dadi saruk yagani hainasu fongdokhi nakalama romda ngasisu thadau inpi mihut singa mitai tribe union village volunteer force united friendship organization khwaramban ima kaithel joint coordinating committee amadi yelhumi kanballu gi mihut singa hotel classic ta mifam pangthokri press na fangba paw da thajaba yaba paw gi source amana hai ngasi gi mifam adu maruina manipur ingtappa hanjilakna ba hotna minaba illegal immigrants sing khandokpada thadau inpi manipur amadi MMTU na punna hotna minaba मितई सिंगना शेड्यूल ट्राइब की लिस्ट चन्ननबा चंगशिलकपा खोंजंगदा morally support तौबा मणिपुर खुंदारिबा अपिकपा फुरुप सिंगी आइडेंटिटी ngakna हिंगननबा होटनामिनबा constituency की article 342 दा यावरिबा any cookie tribe asi लौथोकनबा पुन्ना होटनामिनबा अमदी मणिपुर की चिंगमाई सिंग द थारिबा पॉपी सिंग मांगहंदुना ड्रग की लंबी थुगाइनबा होटनामिनबा हाइबा एजेंडा दा युमफम ओजुना मेफम पांगथोखरे हाइरी FNCC na 𝗍𝐄𝐰𝐬 da hai tha kunga taret chupna blockade tawduna miyambu awaba piriba cookie CSO na Essential Commodities Act 1955 ki wangangba matik chade naga taba ching amadi tamga tainana lairiba chingkhong chingyada FNCC na chathariba indefinite strike asi jomi natraga marlusai community gi mayokta chathaba strike nate Haidiba strike asi Working Committee of Cookie Civil Society Organization amasung 𝗍𝐄𝐰𝐬 gi banner makhada cookie expanist force singna chathariba ka henba thawung gi mathakta chathabani haina FNCC na fongdorakli FNCC na thadorpa cherol amada haukiba matam kaya gi mamangdagi zomi natraga mar lusai community amasung naga community gi marakta amaga ikai khumnaba amasung nungsi chana na laiminarakli हौखिबा मतमदा फुरुप सिंग असिगी मरक्ता यंगथिनबा खना चैनबा थोखिबगी वाफम अमता लैट्री 𝗍𝐄𝐰𝐬 अमदी वर्किंग कमिटी कुकी CSO सिंगना येखाइ थिंगाइबा लम खोपचिनबा पॉलिटिकल मैनिपुलेशन तौदुना लमदम असिदा कांगलुप मसेलगी मरक्ता नुंगशी चानादना होटनरिबा असिगी मायोक्ता FNCC ना इंडेफिनिट स्ट्राइक चथबनी ngarang kangpokpi district pangthokiba pawgi mifam amada working committee cookie CSO na laibak asigi leiriba constitution article 21 natraga
Essential Commodities Act 1995 ki matangda wa ngangkiba adu pakchaba wafam ama oide haukiba tha kungatare henba matam asi kuki CSO singna highway da blockade tawduna state asida laiba miyam da nongmada changdraba yadraba potlam sing lambi asida punsilaga lakpo thingduna laibak miyambu awaba piduna lakli makoina chathariba thawong asi economic terrorism gi thawong amani maram aduna pawgi mifam aduda makoigumba loop amana human right natraga civil liberties matangda wa ngang nabagi legal ground da natraga moral amata laite hainasu cherol asina makha tarakli National News amuk pathukchari Trump ki ahenba tariff na lupa crore 4 gi order cancel tawhankhre leibak asigi lawba singbu kananaba India na tariff ki mamal yengloi haina PM Narendra Modi na phongdokhri USA gi President Donald Trump na malem gi tongan ba leibak singda thamliba trade tariff adugi manung channa India da chada kunga manga thamlambadagi Russia gi thaulai haibagi matangda ahenba chada kunga manga gi tariff amuk hapchinduna punna chada yankhai gi tariff lairibani masigi achauba China athuba matamda fangba hauri Uttar Pradesh ki Firozabad glass industry da lupa crore 4 longi order tariff asina maram oiduna cancel tawrakle hairi amaromda Trump ki tariff ki paukhum piraduna laibak asigi lauba singi yenglaga mamal helabasu hena potlam sing adugidamak India na sem sari haikre Firozabad glass industry gi pothok sing adu maru oina USA da export torambani handaka Trump thamlakliba chada yankhai gi tariff aduna lupa crore 4 long oigedaba consignment ama cancel torakre hairi mafam aduda puthokpa glass ki pothok sing chada humdradi USA da export toribani ahenba tariff lakpa asina exporter sing dagi maikai dagi hana order toramba crore 4 long gi potlam sing adu cancel torakpani Glass Manufacturer Expert Association ki President Mukesh Bansal na fibam asigi matangda emergency mifam ama pangthokre mafam adugi makok thongba exporter amadi industry gi miyut singna saruk yakhi Bansal na mifam aduda saruk yakiba members singna glass industry da hojik lairiba issue amadi China gi maikai dagi hengalakliba competition malem gi oina economy da sotharakpa amasum potlam sing puthokpagi mamalna hengalakpagi matangda thengnariba awaba adu khaminakhi Export tawbagi chang hantharakpa asina maram oiduna labor sing khakta natana artisan sing gi nongmagi oiba punsi marel singda chawna chaithing pigadauri traders sing na sokalaba industries ki damakta lenga ki maikai dagi economic relief package ama lakthokna ba demand tawri masigi matangda India lenga asu USA ga makhata na wari shanaduna tariff adu hanthanaba hotnagadabani haina taksinki Firozabad ki glass industry asi miyamna glass city of India haina khangnaribani masida artisan amasung sinmi lising kayagi sendan lambi oiribani chahi amada industry asidagi lupa crore lising amaga chonga rom export tawribani madugi manunga chada humdradi USA dagni tariff sing asina makhata na lairabadi Firozabad ki glass factory da natana India gi atopa USA da masing yamna export tawriba potlam puthokpa sing asipunna awafam da taminargani hairi amaromda Prime Minister Narendra Modi na USA gi President Donald Trump na India Russia dagi thaulai haiduna ahenba chada kunga manga gi tariff hapchinduna punna chada yankhai tariff thamlakpa asigi matangda paukhum piraduna India gi masagi lauba sing amadi semi singi damakta hana khangani Masida karigumba Indiana ehenba senfam kayama thiba tarabasu thigani haina ngasi MS Swaminathan Centenary International Conference da wangang bada phongdokhi India gi pothok singna USA da yoba matamda chada yankhai gi tax thiba tarabadi India da yamna mangzaribani adu bulaibak asigi lauba singna khwaidagi thak wanga thamba maramna amadi ngami shinga loinana dairy farmers singi apamba amadi manghaloi haina phongdokhi Indiana tariff sing adu maram chade haina phongdokpa laikhrabani Russia dagi atoppa potlam kaya ama lairabasu US thau khakda atamnana khandorakpani
Karnataka sasinaba voter sing amasung aranba address season aki haina Rahul claim tokri. Karnataka gi Mahadevpur segment da yamna chawna vote huran bagi thabak chathaki maduda Election Commission of India na BJP gi michang oiki hariduna mafam aduda duplicate voter kaya amadi aranba address kaya electoral roll da yauki haina Congress ki Rahul Gandhi na claim torokli. Mahakna makha taraduna ECI na BJP ga lautuna duna laibak asida Mikhal gi huran bagi thabak chathari wafam sing asigi mahakna pau gi mifam amada fongdokhibani. Mahaki wafam asi Election Commission of India na Karnataka gi Mahadevpurana segment da bot hurali haiba wafam adu makhutna khuyek piu na trabadi miyam da lan lamjing na ba hotna ganu haina fongdorpagal adugi paukum oina Rahul Gandhi na fongdokhibani. Mafam aduda punna bot lak taruka das mga laibagi manung da lak ama hen badi huran kibani haina Rahul Gandhi na fongdorakli. Punna sasinaba bot lak amaga chani ga yankai oiki aduna maram oiduna Bengaluru Central Lok Sabha constituency aduda Congress tagi BJP na bot masing lising kuntra gani thoiga chatre kataret helaga kakibani voter listing da sasinaba mi kaya ama hapchin kibagi ni haina Rahul na maral siribani. Myanmar da laibak camp amada akanba mawongda Indian Army gi maikaidagi attack chathakiba aduna maram oiduna camp aduda lairamba United Liberation Front of Assam Independent ki kadar ahum Nagaland gi Salangsuda laiba Assam Rifles da surrender tawrakre. Ngarang surrender tawkraba Alpha I gi kadar sing adu Charaidiu gi Tenga Pukhiri gi Pragya Jyoti Setia Allies Pranot Assam Kavi Alongdagi Bothalang Sort ki Depositi Saikia Allies Vagat Asom Amasung Tinsukia dagi Anthony Monarni Hairi. Police na fau pangbagi makha taraduna Setia Amasung Saikia na kumja lising aniga kungani thoida Alpha I da yauki aduga Morana lising aniga kunga humdoi da yauki bani. Makoy na surrender toropadagi Charaidia police na makoy bu custody da thamki aduga wahang pahong kaya chathari haina Charaidia gi Superintendent of Police Surjit Singhana Panesher na fongdorakli. Mahakna makha tarduna kadar ahum adu khulai yaudana surrender torokhibani makhong na sang na lakpa maram na matam khara pocha halaga mamingi oiba interrogation tawraba matung lainga ki rehabilitation benefits sing pigadori. International news amuk pathukchari. Vladimir Putin amasung Donald Trump athubada unaragani haina Russia gi maikaidagi fongdorakli. Russia gi President Vladimir Putin amasung USA gi President Donald Trump na lakadoriba matam khara asida athubagi oina unaragani haina Russia gi Kremlin na fongdorakri. US gi President Trump na Ukraine land asi loishinanaba yamna kanna hotnaduna lakli. Mahakna Russia gi President Putin gi maikaidagi mamangda thawai wahoidaba laibagi mami chawng tarakpa aduna akaknaba matam ama piraduna madugi manungda Ukraine lan lepagi khongthang ama chapchana lokhatrabadi hanadagi thamliba athingba sing adugi mathakta anauba kaya ama hapchilakani haina warning piba laikhrabani. Kremlin gi maikaidagi Putin amasung Trump na unagani haina fongdorakliba wafam adu ngarang Donald Trump ki akhanaba envoy Steve Witkoff amasung Putin gana Moscow da pung ahum lom hena wari sanakraba matungda lakibani. Yumsa kaisa numita Trump na Russia gi thau lairiba India da chada yankai gi tarif thamjilakpa amadi China da su ehenba tarif thamlakani haina lakthokibani. Kremlin gi maikaidagi wangangloi Uri Usakov na fongdorakibada Russia amasung USA leibakna Putin amadi Trump anigi summit adu yanaba purakle haiki. Masida Ukraine gi President Zelensky na yaubagi matang udri nakal amaromda United Arab Emirates ki President ga Russia gi Putin ga unakiba mafam adu US amasung Russia anigi unabada khwaidagi matik chaba mafam ama oigani hainasu mamangda fongdokpa laikhrabani. Ukraine gi President Zelensky na ngasi Europe ki luchingba laibak oiriba France amasung Germany loinana European Commission ki President Ursula von
ꯗꯔꯂꯌꯟꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯟ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯊꯣꯛꯂꯤꯕ ꯃꯔꯝꯅ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯌꯥꯎꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯃꯤꯍꯨꯠ ꯑꯃ ꯌꯥꯎꯕꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯊꯝꯂꯛꯂꯤ꯫ ꯖꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯨꯕꯤ ꯍꯕꯇ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯦꯟꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯟꯗꯂꯦ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯃꯣꯒꯣꯀꯦ ꯇꯥꯎꯟꯗ ꯂꯩꯔꯤꯕ ꯔꯨꯕꯤ ꯍꯕꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯟ ꯁ꯭ꯇꯦꯠꯀꯤ ꯑꯋꯥꯡ ꯊꯪꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯃꯥꯡ ꯊꯥꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ TNLAꯗꯒꯤ ꯂꯧꯁꯤꯟꯈ꯭ꯔꯕ ꯅꯣꯡꯈꯤꯌꯣꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯈꯤ ꯍꯥꯏꯅ ꯔꯦꯖꯤꯁꯇꯦꯟꯁ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯐꯕ ꯃꯈꯜꯒꯤ ꯑꯥꯔꯇꯤꯂꯔꯤ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 190 ꯁꯥꯡꯕ ꯅꯣꯡꯈꯤꯌꯣ ꯑꯃꯁꯨꯡ ꯃꯣꯒꯣꯀꯦ ꯇꯥꯎꯟ ꯁꯝꯅꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯉꯝꯈꯤ꯫ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯦꯜꯅꯤꯡꯏꯟ ꯑꯃꯁꯨꯡ ꯅꯥꯔꯅꯨꯋꯦ ꯈꯨꯡꯒꯪꯒꯤ ꯃꯔꯛꯇ ꯄꯥꯎ ꯑꯁꯤꯅ ꯐꯪꯕ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗ ꯖꯨꯟꯇꯥꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯁꯤꯚꯤꯜ ꯗꯤꯁꯑꯣꯕꯤꯗꯤꯌꯦꯟꯁ ꯃꯨꯚꯃꯦꯟꯠꯗ ꯌꯥꯎꯈ꯭ꯔꯕ ꯖꯤꯟꯌꯣꯅ ꯐꯣꯡꯗꯣꯔꯛꯄꯗ ꯔꯨꯕꯤ ꯍꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯕ ꯌꯥꯗꯅ ꯊꯦꯡꯉꯤ ꯃꯥꯏꯟ ꯑꯗꯨ ꯂꯧꯁꯤꯟꯅꯅꯕ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ TNLA ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯆꯪꯁꯤꯡꯅ ꯀꯟꯅ ꯗꯤꯐꯦꯟ ꯇꯧꯔꯤ꯫ ꯔꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯔꯤꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯗꯤꯂꯤꯚꯔꯤ ꯁꯤꯁꯇꯦꯝꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯇꯦꯡ ꯄꯤꯔꯤ꯫ ꯔꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯅꯧꯅ ꯐꯪꯈ꯭ꯔꯕ ꯂꯥꯟꯒꯤ ꯃꯔꯨꯞ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯗꯤꯂꯤꯚꯔꯤ ꯁꯤꯁꯇꯦꯝ ꯑꯗꯨ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯅꯕ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯅ USA ꯑꯃꯁꯨꯡ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯇꯦꯡ ꯑꯁꯤꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯔꯁꯤꯌꯥꯗ ꯌꯨꯀ꯭ꯔꯦꯟꯒ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯇꯦꯡ ꯄꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯧꯈꯤꯕ ꯆꯍꯤꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯤꯂꯤꯇꯔꯤꯒꯤ ꯀooperation ꯑꯗꯨ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯃ ꯏꯟꯅꯗꯨꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ 19,000 ꯍꯦꯟꯕꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯀꯔꯀꯁ ꯔꯤꯖꯟꯒꯤ ꯂꯥꯟꯊꯦꯡꯗ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯑꯊꯤꯡꯕ ꯂꯩꯔꯕꯁꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯍꯥꯞꯆꯤꯜꯂꯕꯗꯤ ꯑꯗꯨꯃꯛ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ꯫ US ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯒ ꯎꯅꯕ ꯑꯃ ꯁꯤꯜꯂꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯗ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯔꯥꯟꯕꯅꯤ, ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯇꯧꯕꯇꯕꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯑꯍꯥꯟꯕ ꯇꯔꯝꯗ ꯀꯤꯝ ꯖꯣꯡ ꯎꯟꯒ 3ꯂꯛ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯏꯈꯠꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯍꯟꯊꯅꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯡꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯄꯥꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫